Ngasidagi Rajasthan gi Ajmer Hauriba Taret Suba National Master Athletic Championship ta Manipur gi chahi marfu manga helaba athlete ki H Ibocha amadi mahaki loina bi chahi marfu helabi RK Sanahanbi anima gold medal lauki Masamo fana laiba imung amagi masak utliba Master Athlete Ibocha amadi Sanahanbina Manipur gi haurakliba mirolu Masamo fana thamna pauzil piri Hiramasida SKTV News ki chief reporter Khetrumiyum Premchand amadi video journalist Hodam Nilachandra Akhanaba Paudam Ama. Tareshuba National Master Athletic Championship Nasi Dagi Rajasthan ki Ajmer Laiba Patel Stadium Haudokre Manipur Tongan ba medal kya amal logre adubu khwaidagi singtha ningai oiba babitare laiba athlete singasi manungda akoigi couple oina lakpa aduga animak gold medal lawba ngamkiba athlete aniga unabagi tanjada lojage ima gi mingam ta haibiyo Arkasangambi aduga ozagi mingna Khadei Bocha Maite ado ima ga kogi babung haibitare ani se adum tai matai manau ne lagasu medal se matai manau oragasu dumak lawba ngamne yan hanbada kogi babung phangbirisina karam game dano aduga gold medal phangbi ke phawi bage aina sanajari ba aina medal phangjare se short put tani 80 plus 85 plus ta aduga ima gina Aigina 80 plus women football kan longjam da okay ozara lobirisna koi babung lobirisna short put ta 80 plus ta aduga 80 plus 85 plus ta bitare sahi marfu manga gi mithaka leibo singa bitare yamna fit oina uba bitare aduga imana 80 plus ta kogi keno da longjam sida gold medal lore ado sumaina ha bitare babung ila chading ise sumaina kogi couple oina laga medal sudum lawa hangiba fit ona sudum maglaiba masi kyam kuire aduga sigi fitness se manipur gi miyam da karamna kogi message amon pi kana khanganing boge habdu thambi tasena mukti aikoina chaba thakpa tum chaba jegi sanaba practice chahi je lep ta bagi sanaba kanda aikoina asiguma position si lobu ngamni aikoi pung manga degi hauraga walking chalaga adegi halaga yumda field da aikoi practice tawi mama na polo ground sorry stadium da tawi aina yumda ayama matam da tawi amara maduna sanabi ge na khalagadi hal naha wona leibi ge khalagadi mayam pun halaman kumna pajana engagement matam jana hawat biraga chaba thakpa control to biraga atop any chabi keno ababa sportsman gi oiba potai chabi yo adu da aikoi goal lobo ngangoni habi thamjage yamna fajaba okhlo ne ba tare aduga ima su sanabase adom babung sanamine hai imana khumala pakta practice tawi hai sumana sum couple amma oin hai ba tare matai mana oiraga su sanaba khona ba haksang fit oin litabe da habagi wakhalon se masina maram morakanda hawrokli ba khogi miro sida akona paujul ma pi pa maji kari paujul pi bini kai habi ni kitang yahujing alaga ko ay koy di pung ahum makari hagalaga ko di satsalabani adugi kano duna ngasi bhagwa koy na de yete degi halo jabe wa ima madi pabung anina Manipur gi gold medal ani lawba ngamle aduga khwadigi tamjuningai oiribadi hariba chahi matang asida hakchang si fit oina na de yitna leiriba sisu Manipur de leiriba miyam su masigi matau tamakanda tinjang kaijang daba afaba kunai ma purakna bo khona bada pabung amadi imagi khudung inba nambo oyasi haibagi wapam simya ma thamjari tema person Nilachandra Pawmjari ba Khetrumiyum Premchand Ajmer Rajasthan